politician yu kana hape kabo adum khangmam ngam hai tare man hape matung ina de ana sigi hai pot sing sida akoi ubu ngam daba mapan na ama manung na ama lai ha akoi lam phangoi de pot myam le akoi phaniam na thijilu ta ga su classified information du kan no khoi lo du su ngarang khang mani dum akoi kana embus to ina akoi bo kabo khang kan se mi kwan khang de adu ta ga di hojiga hai ro kangu sin ka ke do khang de no eno labor intelligence ki Manipur labor CBI team kya legi NIA team kya legi IB ki cam work to dige RAW ki mi kamain to dige have akoi masa khang do suno tona adagi labor mai gi department me am gi leno military intelligence lene CRPF ki lene BSF ki loi lei ngata ni state police coordinate to adu da to adu me am do akoi loi na khang ngam ta re akoi ju swai de phamoi da ado masigi makok ta lei ba kangu khadi lei modi makok tu kangu de akoi lam phang hai ta ga a moi delhi phamale delhi de phamale mission tu ki lei ba tongan ba Manipur to tu process khar lei sigi process se to su to ini hoji ki to su to ini aduga Manipur om thong sigai ba se panamam di ore karam kari ki no ha kana for a larger agenda ambush size di just masa ma to yi ne but hoji ambush ten sathi me am to yi mi ha ni si no by machine hana with the kishon that is an act of kari haitari combat nen khala je and they died in the line of duty no by machine kala kan da khoina kemo is the kan to ke kaitar yamna kan to gi thamoi no tai wai nate adu misam miam kya no shirja adu dik mind to tangkhul gi wagera ama gi wagera mate gi how many mi kyam shigar ge so adu dik mind to so I know hiding a point kulai pai machine kapna na amani kulai pai de mission de kuthawa me am se kyam kuin thai gi kyam kuin ha lagi angang nu bi loi ma halin to mi matu ka tho ka akoi gi lo sila po timing ni pastor ura purante christianity ni ha kan se pastor ha pe abane matro ata gri masi marak se ngasa ina hai do ang utang ning bio litan da tos lai ka pa kan se mamai da ka pu de gi adu matung da kari student thole no wala kan se mai thaba gin se mai thaba instance da tangol pi mem thotro kana da blame to ri moina hoji ga hawe sin pa mi khalai video yaw ni ko hoji su le ngoni Facebook ki social media yaw ngoni moi jinga mai thaba yaw ngoni na akoi gi marang to am kangu sing da haidra asana phal da adu ta ga di moi yaw ngoni ngana mai thaba yaw ngoni hai ta ga di adu gi record to gi wai ni 2023 da akoi gi mai thaba kan si da kana yaw ge sigi chekon da akoi gi mai te pangan am na phamba bib du kana ma da mai thai me kana thage matam lai rapid action force mi ani to phai do chumma ja adu ta ga di ye monong to thau to ke kyam to mo de ge hai wai do aduna akoi u phang da ba deep state ke operation khara ma amai operation ma adu loi lei ne akoi will all be confused adu confusion manung ja khudong sa kana loge hai bu di akoi gi land khudong sa ri di paisa ne chen ne Manipur ge leba mineral resources akoi manung de leba petroleum hoji ge lei lakto be egis policy aduga toriba khoi gi kano airport international airport sagalaiba international airport saga pe lepte irang su lepte ata ge tawdu ji kaino adu akoi na udo poti pandam mamada thaba amat tor I kar pandam no ha kan sida Manipur gi resources logo ogera egis policy gi ogera but swai is the irang len badi yade ha matam lakini train gi angasi am hajaram ge ko kan larger game plan the great game is hajatare ko sigi pot amal laini sigi pot players ya so player mi am le last di up to la na ji kaino paisa na to commodity na to minerals na to ai ga nanga yana na to akoi machine kar sum chai sum kano to le na wai ne but India da akoi Myanmar to iba conflict ji yano ta ga akoi Manipur to conflict ji kashi na tre mi la men chi ne mo de na to ado ta ga huji ki ha ek is policies da Manipur ga India ga sorry Manipur ga India ki khwai ki last oi ba akoi eastern akoi gateway sida changi do je Myanmar ne adu ki possibility me am sida talk to ba akoi lam trade ki ogira ama ki ogira adu ki larger picture to di senja upai ba akoi ka blue chip companies Ambani leba Adani leba India control to ba haitare ko business houses singi tongan ba mo su keno me am le ngoni akoi ki area of interest haitare ke Manipur le petroleum singi lo chin thoki ta ga di tupul le leba railway line sida pugia do hongia do chromite minerals hanaki mining kanogi deriva report to the Manipur phangi bije singlei ba ko puthoge hai ta
ꯈꯜꯂꯦ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯣꯔꯠ ꯍꯥꯏꯖꯗꯕ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯔꯤꯕ ꯏꯟꯗꯤꯖꯤꯅꯁ ꯐ꯭ꯔꯨꯞꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯅ ꯏꯝꯄꯣꯔꯠ ꯑꯦꯛꯁꯄꯣꯔꯠꯀꯨꯝꯕ ꯈꯪꯗꯕ ꯑꯗꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯅꯣꯂꯦꯖ ꯂꯩꯇꯕ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯗꯕ ꯑꯩꯈꯣꯏ ꯅꯝꯗꯨꯅ ꯊꯝꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯗꯤ ꯑꯩꯈꯣꯏꯅ ꯑꯆꯧꯕ ꯏꯁꯨꯁ ꯃꯌꯥꯝ ꯑꯆꯧꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯇꯥꯔꯦꯀꯣ PROGR ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯎꯕ ꯐꯪꯗꯦꯕ ꯑꯩꯈꯣꯏꯗ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯣꯠꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗꯗꯤ ꯐꯤꯕꯝꯁꯤꯗꯗꯤ ꯃꯅꯤꯄꯨꯔꯁꯦ ꯑꯍꯨꯝ ꯊꯣꯛꯅ ꯁꯦꯒꯥꯏꯕ ꯑꯗꯨꯒ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝ ꯑꯃ ꯂꯧꯕ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯑꯜꯇꯤꯃꯦꯠꯅꯦ ꯕꯤꯀꯣꯁ ꯂꯥꯟꯗ ꯈꯨꯗꯣꯡꯆꯥꯕ ꯈꯔ ꯂꯧꯗꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯑꯗꯨꯒꯤ ꯋꯥꯏꯅ ꯀꯅꯥꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯨꯒꯦ ꯍꯥꯏꯗꯣ ꯑꯗꯨ ꯈꯪꯒꯗꯕꯅꯤ ꯍꯥꯏꯕ ꯊꯝꯃꯥꯏ ꯊꯝꯖꯒꯦ ꯌꯥꯝ ꯐꯖꯅ ꯊꯝꯗꯥꯎꯗ ꯑꯃꯨꯛ ꯂꯥꯛꯇꯤ ꯑꯣꯖꯥ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯩꯗ ꯍꯧꯖꯤꯛ ꯆꯤꯡꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝꯁꯦ ꯀꯔꯝꯍꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯗꯤ ꯆꯤꯡ ꯑꯇꯩꯁꯨ ꯅꯠꯇꯦ ꯇꯝꯄꯥꯛꯇꯁꯨ ꯂꯩꯇꯦꯗ 2023ꯁꯦ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯃꯌꯦꯛ ꯂꯥꯔꯕ ꯑꯦꯛꯖꯥꯝꯄꯜ ꯑꯃꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯀꯔꯥꯏꯋꯥꯏꯗ ꯂꯩꯒꯦꯕ ꯑꯗꯣ ꯃꯅꯤꯄꯨꯔꯗꯗꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯂꯩꯇꯦ ꯅꯣꯠ ꯑꯣꯟꯂꯤ ꯐꯣꯔ ꯚꯦꯂꯤ ꯍꯤꯜꯁꯀꯤꯗꯤ ꯇꯣꯛꯑꯁꯤꯀꯣ ꯚꯦꯂꯤ ꯐꯥꯎ ꯂꯩꯇꯦꯗꯅ ꯑꯗꯨꯅ ꯕꯥꯏꯐꯣꯀꯦꯠ ꯇꯧꯔꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯃꯗꯕꯨ ꯀꯥꯏꯗꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯅꯣ ꯑꯗꯨꯅ ꯃꯁꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯋꯥꯔꯤꯁꯤꯗꯤ ꯑꯃꯔꯣꯝꯗ ꯍꯥꯏꯇꯥꯔꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯏꯝꯄꯣꯔꯇꯦꯟꯇꯤ ꯑꯣꯏ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯊꯑꯣꯏꯅ ꯑꯣꯏꯍꯟꯗꯕꯗꯣ ꯍꯥꯏꯕ ꯑꯥꯊꯗꯤ ꯔꯤꯁꯣꯔꯁꯦꯁ ꯂꯩ ꯃꯦꯟ ꯄꯥꯋꯔ ꯂꯩ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯌꯥꯝ ꯚꯦꯔꯤ ꯍꯥꯏꯂꯤ ꯇ꯭ꯔꯦꯟ ꯀꯩꯅꯣꯅꯦ ꯄꯔꯁꯅꯦꯜꯅꯤꯀꯣ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯏꯔꯥꯡ ꯊꯦꯡꯅꯔꯛꯑꯕ ꯔꯥꯏꯠ ꯊꯦꯡꯅꯔꯛꯑꯕ ꯆꯤꯡꯗ ꯆꯠꯂꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯕ ꯉꯝꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯀꯣ ꯑꯗꯒꯤ ꯏꯟꯁꯔꯖꯦꯟꯁꯤꯒꯤ ꯂꯥꯜꯍꯧꯕꯒꯤ ꯏꯁꯨ ꯂꯩꯕ ꯃꯐꯝꯅꯤ ꯑꯗꯨꯅ ꯄꯨꯂꯤꯁ ꯍꯥꯏꯕꯁꯦ ꯃꯁꯥꯒꯤꯗꯤ ꯑꯗꯨꯝ ꯌꯥꯝ ꯍꯩꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯕ ꯇ꯭ꯔꯦꯅꯤꯡ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯂꯥꯛꯆꯔꯕ ꯄꯣꯠ ꯉꯥꯛꯇꯅꯦꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯣꯔ ꯗꯦꯟ 70,000 ꯇ꯭ꯔꯨꯞꯁꯅ ꯂꯩꯔꯤꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯦꯔꯥ ꯑꯃꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯂꯩꯖꯔꯤꯕ ꯀꯩꯅꯣꯁꯤꯒꯤ ꯃꯊꯛꯇ ꯍꯥꯏꯇꯥꯔꯦ ꯄꯨꯂꯤꯁ ꯐꯣꯔꯁ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯃꯊꯛꯇ 70,000ꯅꯦꯕ ꯂꯩꯔꯤꯁꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛ ꯍꯥꯏꯕ ꯀꯣꯕ꯭ꯔꯥ ꯇꯤꯝ ꯒꯥꯏꯅ ꯂꯥꯛꯏꯅꯤꯀꯣ ꯑꯗꯨꯕꯨ ꯌꯦꯡꯉꯨ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯀꯥꯟꯗꯗꯤ ꯃꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯈꯪꯕ ꯎꯕꯅ ꯑꯃ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯦꯝꯕꯨꯁ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗ ꯑꯦꯝꯕꯨꯁꯁꯦ ꯀꯔꯤ ꯃꯔꯝꯒꯤ ꯄꯥꯡꯊꯣꯛꯏꯅꯣ ꯅꯍꯥꯟꯒꯩ ꯄꯥꯡꯊꯣꯛꯇꯕ ꯑꯦꯝꯕꯨꯁ ꯉꯥꯛꯇꯅꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯆꯤꯡꯒꯤ ꯖꯒꯥ ꯑꯃꯗ ꯂꯩꯔꯦ ꯆꯤꯡꯒꯤ ꯖꯒꯥꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤꯗ ꯂꯥꯡꯒꯣꯜ ꯃꯊꯛꯇ ꯅꯣꯡꯃꯩ ꯀꯥꯞꯅꯔꯦꯅ ꯈꯜꯂꯁꯤꯅꯦ ꯍꯥ ꯂꯥꯡꯒꯣꯜꯗ ꯀꯥꯞꯇꯣꯏꯕ ꯀꯥꯡꯕꯨꯁꯤꯡ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯑꯗꯨꯝ ꯑꯇꯣꯞꯄꯅ ꯂꯥꯛꯑꯒ ꯌꯥꯝ ꯍꯦꯛꯇ ꯀꯥꯞꯄꯝꯕ ꯌꯥꯒꯗ꯭रा ꯑꯦꯔꯤꯌꯥ ꯑꯣꯐ ꯗꯣꯃꯤꯅꯦꯁꯟ ꯍꯥꯏꯅ ꯑꯃꯁꯨ ꯂꯩꯗꯅ ꯏꯁꯇꯔꯟ ꯁꯥꯏꯠ ꯑꯗꯒꯤ ꯁꯣꯝꯗ ꯂꯩꯔꯤꯕ ꯁꯥꯎꯗꯔꯟ ꯁꯥꯏꯠ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯕꯣꯔꯗꯔꯒꯤ ꯑꯦꯔꯤꯌꯥꯁꯦ ꯀꯅꯥꯅ ꯈꯨꯜꯂꯤꯡꯉꯤ ꯀꯔꯝꯕ ꯖꯒꯥꯗꯅ ꯀꯔꯤ ꯀꯥꯡꯕꯨ ꯂꯩꯒꯦ ꯀꯔꯝꯕ ꯂꯥꯜꯍꯧꯕꯅ ꯑꯗꯨꯋꯥꯏꯗ ꯇ꯭ꯔꯦꯅꯤꯡ ꯀꯦꯝꯞ ꯂꯩꯒꯦ ꯑꯗꯨꯒ ꯕꯣꯔꯗꯔ ꯀꯔꯣꯝꯗ ꯆꯪꯍꯟꯕ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨꯗꯤ ꯑꯈꯪꯕ ꯃꯤꯅꯗꯤ ꯈꯪꯉꯝꯒꯅꯦꯅ ꯈꯜꯂꯦ ꯑꯗꯨꯅ ꯎꯈ꯭ꯔꯨꯜꯗꯒ ꯃꯣꯏꯒꯤ ꯕꯦꯡꯛꯀ ꯂꯨꯠ ꯇꯧꯕꯗꯣ ꯕꯦꯡꯛ ꯂꯨꯠ ꯇꯧꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯁꯦꯟꯐꯝ ꯃꯌꯥꯝ ꯂꯧꯈꯤꯀꯣ ꯃꯇꯝꯗꯨꯗ ꯀꯅꯥꯅ ꯇꯧꯈꯤꯕꯅꯣ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯅꯨꯡꯗ ꯈꯪꯕ ꯃꯤꯅꯗꯤ ꯈꯪꯉꯦ ꯑꯗꯨꯕꯨ ꯏꯟꯇꯦꯂꯤꯖꯦꯟꯁ ꯔꯤꯄꯣꯔꯠ ꯍꯥꯏꯁꯦ ꯐꯅ ꯍꯥꯏ ꯋꯥꯏꯅꯤ ꯍꯦꯛꯇ ꯃꯤꯌꯥꯝꯗ ꯄꯤꯊꯣꯛꯇꯧ ꯅꯠꯇꯦꯕ ꯅꯣꯏꯅ ꯏꯟꯚꯦꯁꯇꯤꯒꯦ ꯄꯨꯂꯤꯁ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯁꯦꯟꯇ꯭ꯔꯦꯜ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯅ ꯑꯣꯔ ꯏꯟꯇꯦꯂꯤꯖꯦꯟꯁꯀ ꯃꯔꯤ ꯂꯩꯅꯕ ꯀꯥꯡꯕꯨ ꯑꯃꯅ ꯇꯧꯔꯤꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗꯣ ꯍꯦꯛꯇ ꯄꯤꯊꯣꯔꯛꯑꯣꯏꯕ ꯄꯕ꯭ꯂꯤꯛꯇ ꯑꯦꯛꯁꯦꯁꯤꯕꯜ ꯑꯣꯏꯔꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯏꯐꯝꯁꯨ ꯊꯣꯛꯇꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗꯗꯤ ꯃꯣꯏꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯗꯣꯏꯅꯤꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗ ꯑꯩꯈꯣꯏ ꯂꯥꯎꯊꯣꯛꯑꯦꯅ ꯈꯜꯂꯁꯤ ꯑꯁꯤ ꯀꯥꯡꯕꯨꯁꯤ ꯁꯤꯟꯅꯔꯦ ꯁꯨꯃꯥꯏꯅ ꯁꯤꯟꯅꯔꯦ ꯁꯤ ꯁꯤꯟꯅꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯂꯣꯏ ꯆꯦꯟꯈ꯭ꯔꯣꯏꯗ꯭ꯔꯣ ꯑꯗꯨꯒ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯂꯥꯎꯊꯣꯛꯇꯦꯕ ꯕꯠ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗꯗꯤ ꯀꯥꯞꯅꯔꯤꯕ ꯄꯣꯠꯁꯦ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯁꯦꯟꯅꯦ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯁꯦꯟ ꯀꯥꯞꯅꯕꯅꯤ ꯂꯥꯏꯟ ꯑꯣꯐ ꯗ꯭ꯌꯨꯇꯤꯅꯦ ꯃꯣꯏꯅ ꯁꯤ ꯂꯩꯒꯤꯗ꯭ꯔꯤꯗꯣ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯨꯝꯕ ꯂꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯁꯣꯔꯠ ꯑꯣꯐ ꯁꯦꯟꯇ꯭ꯔꯦꯜ ꯑꯣꯔ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯦꯁꯀ ꯈꯨꯠ ꯊꯣꯛꯅꯕꯗ ꯁꯤꯕ ꯍꯥꯏꯕꯁꯦ ꯉꯁꯤ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ ꯉꯔꯥꯡ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ 2011ꯗ ꯑꯩ ꯏꯁꯥꯁꯨ ꯌꯥꯎꯋꯦ ꯑꯦꯝꯕꯨꯁ ꯑꯃ ꯇꯧꯔꯛꯄꯗꯀꯣ ꯑꯦꯝꯕꯨꯁꯁꯦ ꯑꯩꯈꯣꯏ ꯅꯨꯃꯤꯠꯇꯨꯗ ꯐꯨꯡꯌꯔꯒꯤ ꯃꯇꯝꯗꯨꯒꯤ MLA ꯑꯣꯏꯔꯝꯕ ꯎꯅꯥꯎꯁꯪ ꯀꯩꯁꯤꯡ ꯃꯥꯒ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯄꯥꯎꯃꯤ ꯃꯔꯤꯈꯛ ꯆꯠꯂꯦ ꯄꯥꯎꯃꯤ ꯃꯔꯤꯈꯛ ꯆꯠꯄ ꯀꯥꯟꯁꯤꯗ ꯋꯥꯔꯤꯕꯨꯗꯤ ꯌꯥꯝ ꯁꯥꯡꯉꯦ ꯇꯦꯟꯁꯤꯜꯂꯛꯀꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯎꯅꯥꯎꯁꯪꯒꯤ ꯒꯥꯔꯤ ꯃꯅꯤꯡꯁꯤꯗ ꯑꯩꯈꯣꯏ ꯏꯟꯅꯕꯅꯦ ꯑꯩꯈꯣꯏ ꯑꯜꯇꯣ ꯀꯥꯔ ꯑꯃ ꯆꯠꯂꯤꯀꯣ ꯑꯩꯈꯣꯏ ꯄꯥꯎꯃꯤ ꯃꯔꯤ ꯃꯥꯅ ꯈꯤꯇꯪ ꯍꯥꯟꯅ ꯊꯧꯈꯤꯕꯅꯦꯕ ꯊꯧꯒꯠꯄ ꯀꯥꯟꯁꯤꯗ ꯈꯤꯇꯪ ꯍꯦꯟꯒꯠꯀꯁꯤꯗ ꯅꯣꯡꯃꯩ ꯃꯈꯣꯟꯁꯦ ꯕꯔꯪ ꯇꯥꯏ ꯑꯗꯨꯒ ꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯔꯦꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯈꯪꯕ ꯅꯛꯄ ꯌꯥꯝ ꯊꯤꯅ ꯅꯛꯑꯕꯅꯦ ꯑꯩꯈꯣꯏꯒ ꯀꯥꯞꯅꯔꯤꯕ ꯖꯒꯥꯁꯤꯒ
ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯆꯪꯍꯟꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯁꯨ ꯄꯥꯎ ꯃꯤꯅꯤ ꯃꯇꯝꯗꯨꯗ ꯄꯥꯎ ꯂꯧꯔꯨꯁꯨ ꯂꯥꯛꯑꯣ ꯆꯪꯉꯨꯁꯨ ꯂꯥꯛꯑꯣ ꯆꯪ ꯀꯥꯟꯁꯤꯗ ꯊꯦꯡꯅꯕꯁꯤ ꯀꯅꯥ ꯊꯦꯡꯅꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯦꯝꯕꯨꯁ ꯇꯧꯔꯤꯕ ꯃꯤꯗꯣ ꯑꯗꯨ ꯅꯣꯡꯃꯩ ꯑꯃ ꯄꯥꯏꯔꯒ AK-47 ꯑꯃ ꯄꯥꯏꯔ ꯆꯦꯜꯂꯛꯄ ꯊꯦꯡꯅꯩ ꯆꯤꯡꯗꯒꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯀꯥꯈꯠꯄꯅꯦ ꯈꯤꯇꯪ ꯀꯥꯈꯠꯄꯅꯦ ꯃꯣꯏꯅ ꯀꯨꯝꯊꯔꯛꯄꯁꯤꯗ ꯃꯔꯛꯁꯤꯗ ꯊꯦꯡꯅꯔꯤꯁꯦ AK ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯅꯤ ꯆꯦꯜꯂꯛ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝ ꯈꯥꯅ ꯌꯦꯡꯉꯝꯃꯦ ꯃꯥꯅꯀꯣ ꯑꯗꯨꯗ ꯃꯥꯅ ꯑꯩꯈꯣꯏꯗꯒ ꯅꯣꯡꯃꯩ ꯀꯥꯞꯄꯝꯃꯒꯗꯤ ꯑꯩꯁꯦ ꯗꯤꯁꯀꯁꯟ ꯑꯋꯥꯔꯗ ꯌꯥꯎꯗꯧꯗꯤ ꯃꯥꯟꯗ꯭ರೆ ꯑꯗꯨꯕꯨ ꯂꯥꯛꯅꯤꯡꯉꯤ ꯄꯣꯏꯟꯇꯤ ꯀꯌꯥꯝ ꯊꯤꯅ ꯗꯦꯗꯂꯤ ꯑꯣꯏꯒꯦ ꯍꯥꯏꯕꯗ ꯆꯤꯡꯁꯤꯗ ꯂꯩꯔꯤꯕ ꯆꯤꯡꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕ ꯃꯤ ꯂꯩ ꯍꯣꯏ NSN IM ꯍꯥꯏꯒꯦꯔꯥ ꯑꯃ ꯍꯥꯏꯒꯦꯔꯥ with deadly precision ꯃꯗꯨꯗ ꯃꯤ 9 ꯁꯤꯈꯤꯕꯅꯦ ꯑꯩꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯆꯤꯡꯃꯥꯏꯗꯨꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯇꯥ ꯂꯩꯔꯝꯕꯀꯣ ꯏ ꯊꯣꯛꯑ ꯀꯥꯟꯁꯤꯗ ꯅꯣꯡꯃꯩ ꯃꯌꯥꯝ ꯄꯥꯜꯂ ꯀꯥꯟꯁꯤꯗ ꯑꯃꯠꯇ ꯍꯤꯡꯗꯦ ꯃꯤ 9 ꯁꯤꯚꯤꯂꯤꯌꯟ 2 ꯑꯃꯒ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜ 3 ꯑꯃꯒ ꯁꯤꯈꯤ ꯑꯩꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯀꯥꯡꯕꯨ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯨꯡꯌꯔꯒꯤ MLA ꯗꯨꯅ ꯆꯤꯡ ꯃꯈꯥꯗ ꯑꯣꯟꯅꯈꯤꯕ ꯍꯧꯖꯤꯛꯀꯤ ꯆꯤꯡꯗ ꯇꯧꯔꯛꯄ ꯀ꯭ꯂꯤꯅꯤꯀꯦꯜ ꯑꯦꯝꯕꯨꯁ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯇꯧꯔꯀꯥꯟꯗ ꯇꯧꯕ ꯄꯣꯠ ꯑꯃꯗꯤ ꯑꯣꯏꯗꯣꯏꯅꯦ ꯉꯔꯥꯡꯒꯤꯗꯨꯗ IEDꯁꯨ ꯄꯣꯛꯈꯥꯏ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯅ ꯕꯣꯝ ꯅꯨꯡꯒꯤ ꯂꯥꯡ ꯁꯤꯖꯤꯟꯅꯔꯤꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯖꯒꯥꯗꯨꯗ ꯀꯅꯥꯅ ꯍꯦꯟꯅ ꯂꯤꯡꯒꯦ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯑꯈꯪꯕ ꯃꯤ ꯁꯨꯝ ꯈꯪꯖꯔꯝꯒꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯏꯕ ꯌꯥꯕꯅ ꯀꯅꯥꯅꯣ ꯑꯗꯨꯕꯨ ꯁꯣꯝꯗꯁꯨ NSN IMꯅ ꯃꯣꯏꯅ ꯍꯥꯏꯔꯛꯑꯦ ꯑꯩꯈꯣꯏꯒ ꯃꯔꯤ ꯀꯔꯤꯝ ꯂꯩꯅꯗꯦꯅ ꯕꯠ NSN IMꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯋꯔ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯄꯥꯋꯔꯒꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯍꯥꯏꯔꯥꯔꯀꯤ ꯍꯥꯏꯇꯥꯔꯦ ꯁꯤ ꯀꯅꯥꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯤ ꯑꯋꯥ ꯈꯔꯒꯤꯗ ꯍꯥꯏꯕꯗꯤ ꯊꯨꯡꯒꯥꯡꯂꯤꯡ ꯃꯣꯏꯕꯥꯒꯤꯗ ꯃꯥꯒꯤ ꯄꯥꯋꯔꯅ ꯀꯌꯥꯝ ꯂꯩꯒꯦ ꯃꯣꯏꯒꯤ ꯑꯥꯔꯃꯤ ꯆꯤꯐꯇꯅ ꯀꯌꯥ ꯂꯩꯒꯦ ꯁꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯑꯦꯞꯁꯂꯣꯝꯗꯅ ꯀꯌꯥ ꯂꯩꯒꯦ ꯍꯪꯁꯤꯗꯅ ꯀꯌꯥ ꯂꯩꯒꯦ ꯍꯥꯏꯕꯗꯨꯃ ꯃꯌꯥꯝꯅ ꯈꯪꯕ꯭ꯔꯥ ꯈꯪꯗꯕꯁꯨ ꯈꯪꯗꯦ ꯇꯥꯡꯈꯨꯜ ꯀꯥꯡꯕꯨꯁꯤꯡ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯐꯨꯔꯨꯞꯁꯤꯡꯗꯤ ꯈꯪꯉꯝꯒꯅꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯂꯣꯏ ꯈꯪꯉꯝꯒꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯑꯦꯇꯦꯛ ꯑꯃ ꯄꯔꯄꯤꯇ꯭ꯔꯦꯠ ꯇꯧꯕ ꯉꯝꯕꯁꯦ ꯏꯆꯝ ꯆꯝꯕ ꯀꯥꯡꯕꯨꯗꯤ ꯑꯣꯏꯔꯔꯣꯏꯅ ꯑꯗꯨꯅ ꯃꯁꯤꯅꯤ ꯑꯦꯇꯦꯛ ꯁꯤꯝ ꯇꯧꯕ ꯂꯥꯛꯏ ꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯆꯤꯡꯗ ꯃꯥꯒꯤ ꯑꯦꯔꯤꯌꯥ ꯑꯣꯐ ꯗꯣꯃꯤꯅꯦꯁꯟ ꯃꯥꯒꯤ ꯇꯥꯡꯈꯨꯜ ꯅꯥꯒꯥꯅ ꯌꯥꯝꯅ ꯂꯩꯕ ꯃꯐꯝ ꯀꯨꯀꯤꯅ ꯗꯣꯃꯤꯅꯦꯠ ꯇꯧꯕ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯀꯥꯡꯄꯣꯛꯄꯤ ꯍꯥꯏꯕꯤꯕ ꯐꯔꯖꯣꯜ ꯍꯥꯏꯔꯁꯤꯅꯦꯀꯣ ꯆꯨꯔꯆꯥꯟꯄꯨꯔ ꯍꯥꯏꯔꯁꯤ ꯃꯗꯨꯗ ꯑꯃꯨꯛ IMꯅ ꯆꯪꯉꯒ ꯅꯣꯡꯃꯩ ꯀꯥꯞꯄꯦ ꯍꯥꯏꯗꯣꯏꯕ꯭ꯔꯥ ꯃꯩꯇꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯂꯥꯜꯍꯧꯔꯤꯕꯁꯤꯡꯁꯤꯅ ꯅꯣꯡꯃꯩ ꯀꯥꯞꯄꯦ ꯍꯥꯏꯔꯗꯣꯏꯕ꯭ꯔꯥ ꯃꯥꯒꯤ ꯁ꯭ꯄꯤꯌꯔꯁ ꯑꯣꯐ ꯄꯥꯋꯔ ꯍꯥꯏꯅ ꯑꯃ ꯂꯩ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯃ ꯂꯩ ꯑꯗꯨꯗꯤ ꯍꯥꯏꯐꯦꯠꯇꯪ ꯑꯗꯨꯝ ꯃꯤꯠ ꯎꯁꯜꯂꯀꯥꯟꯗ ꯈꯟꯅꯕ ꯀꯥꯟꯗ ꯑꯗꯨꯝ ꯄꯣꯞ ꯇꯥꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯨ ꯏꯟꯇꯦꯂꯤꯖꯦꯟꯁ ꯔꯤꯄꯣꯔꯠꯇꯗꯤ ꯁꯤꯌꯔ ꯇꯧ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯅꯝꯕꯔ 1 however law and order ꯒꯤ ꯄꯣꯠꯁꯤꯗꯤ ꯅꯍꯥꯟꯅ ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯗ ꯁꯤ ꯃꯌꯥꯝꯁꯤꯗꯤ law and order ꯊꯑꯣꯏꯅ ꯀꯥꯏꯍꯟꯕ ꯑꯃꯗꯤ ꯌꯥꯎꯋꯤ ꯀꯃꯥꯏꯅ ꯀꯥꯏꯍꯟꯒꯦ ꯍꯥꯏꯕꯁꯤꯒꯤ ꯑꯦꯛꯖꯥꯝꯄꯜꯗꯤ May 2023 ꯁꯦ is a perfect example that Manipur law and order ꯄꯨꯡꯀꯥꯏ ꯀꯥꯏ ꯍꯥꯏꯕꯅꯤ ꯁꯨꯃꯥꯏꯅꯁꯨ ꯍꯥꯏꯖꯒꯦ ꯀꯩꯅꯣ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯦ ꯇꯥꯔꯗꯤ ꯉꯝꯃꯝꯃꯦ ꯍꯥꯏꯕ ꯄꯣꯠ ꯀꯁꯨ ꯂꯩꯀꯣ ꯑꯗꯨꯕꯨ ꯃꯗꯨꯅ ꯍꯤꯁꯇ꯭ꯔꯤꯅꯤ ꯍꯧꯖꯤꯛ ꯋꯦ ꯐꯣꯔꯋꯥꯔꯗ ꯆꯠꯂꯀꯥꯟꯁꯤꯗ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒ ꯀꯨꯀꯤꯒꯗꯤ ꯇꯣꯉꯥꯟ ꯇꯥꯔꯦ ꯃꯩꯇꯩ ꯄꯨꯂꯤꯁ ꯀꯨꯀꯤ ꯄꯨꯂꯤꯁ ꯃꯩꯇꯩ ꯀꯩꯅꯣ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯗꯒꯤ ꯀꯨꯀꯤ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯂꯣꯏꯅꯃꯛ ꯇꯪꯈꯥꯏ ꯇꯥꯏꯅꯦ ꯕꯥꯏꯐꯔꯀꯦꯁꯟ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯕꯨ ꯍꯥꯟꯅ ꯆꯠꯄ ꯌꯥꯔꯝꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯏꯆꯤꯟ ꯏꯅꯥꯎꯗꯤ ꯆꯠꯄ ꯉꯝꯃꯦꯕ ꯕꯤꯐꯣꯔ ꯗꯤꯁ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯅꯨꯡꯉꯥꯏꯇꯕ ꯏꯟꯁꯤꯗꯦꯟ ꯃꯌꯥꯝ ꯊꯣꯛꯏꯕ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯂꯤꯌꯟ 3 ꯐꯥꯔꯀꯥꯟꯗ ꯍꯥꯠꯂꯤꯕ ꯌꯥꯝꯅ ꯕꯥꯔꯕꯥꯔꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯍꯥꯠꯂꯤꯕ ꯃꯑꯣꯡ ꯑꯗꯒꯤ ꯁꯣꯝꯗ ꯀꯨꯀꯤꯅꯁꯨ ꯍꯧꯖꯤꯛ ꯍꯥꯏꯕ ꯃꯣꯏꯒꯤ ꯔꯦꯚꯔꯦꯟ ꯍꯥꯠꯂꯤꯁꯤꯗꯤ ꯀꯨꯀꯤꯒꯤ ꯔꯦꯚꯔꯦꯟꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯀꯅꯥꯅ ꯍꯥꯠꯂꯤꯕ ꯄꯥꯁꯇꯔ ꯍꯥꯠꯂꯛꯏꯕꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯅꯨꯡꯁꯤꯗ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯍꯥꯏꯅꯕ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯍꯥꯏꯇꯥꯔꯦꯀꯣ ꯄ꯭ꯔꯣꯛꯁꯤ ꯋꯥꯔꯁꯤꯗ ꯀꯅꯥ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯇꯥꯔꯦ ꯀꯨꯀꯤꯁꯨ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯅꯥꯒꯥꯁꯨ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯃꯩꯇꯩꯁꯨ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯃꯣꯏꯗ ꯀꯃꯥꯏꯅ ꯇꯧꯗꯅ ꯄ꯭ꯂꯦ ꯇꯧꯒꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯁꯨ ꯂꯩꯕ꯭ꯔꯥ ꯕꯥꯏ ꯗ ꯁꯦꯟꯇ꯭ꯔꯦꯜ ꯏꯟꯗꯤꯌꯟ ꯑꯩꯈꯣꯏꯒꯤ ꯐꯣꯔꯁꯦꯁ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯍꯥꯟꯅ ꯆꯠꯄ ꯌꯥꯔꯝꯕ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯅꯥꯒꯥ ꯇꯥꯡꯈꯨꯜ ꯅꯥꯒꯥꯁꯤꯡꯒꯤ ꯐꯨꯔꯨꯞꯁꯤꯡꯁꯦ ꯂꯤꯇꯥꯟꯗ ꯑꯦꯁꯀꯣꯔꯠ ꯇꯧꯔ ꯆꯠꯇꯣꯏꯁꯦ ꯀꯔꯤꯒꯤꯅꯣ ꯅꯥꯒꯥ ꯀꯥꯡꯕꯨꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯖꯤꯂꯥꯏꯔꯣꯡ ꯀꯥꯡꯕꯨꯅ ꯑꯩꯈꯣꯏꯒꯤ ꯅꯣꯅꯦꯔꯣꯝ ꯁꯥꯏꯠꯇ ꯑꯗꯒꯤ ꯇꯨꯄꯨꯜꯂꯣꯝ ꯁꯥꯏꯠꯀꯤ ꯁꯣꯝꯒꯤ ꯂꯩꯔꯤꯕ ꯑꯦꯔꯤꯌꯥ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯣꯡꯖꯩ ꯃꯔꯤꯂꯣꯝ ꯆꯠꯄ ꯑꯦꯔꯤꯌꯥꯁꯤꯡꯁꯤꯗ ꯆꯠꯄ ꯉꯝꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯗꯨ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯅꯥꯎ ꯃꯅꯤꯄꯨꯔ ꯏꯁ ꯀꯝꯄ꯭ꯂꯤꯠꯂꯤ ꯇ꯭ꯔꯥꯏꯐꯔꯀꯦꯇꯦꯠ ꯍꯥꯏꯕ ꯑꯥꯔꯊꯗꯤ ꯇꯥꯡꯈꯨꯜꯅ ꯇꯥꯡꯈꯨꯜꯒꯤ ꯖꯒꯥꯗ ꯃꯥꯒꯤ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯑꯦꯁꯀꯣꯔꯠꯇ ꯃꯩꯇꯩꯒꯤꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯅ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯜ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯇ ꯆꯠꯄ ꯉꯝꯗꯦ ꯃꯩꯇꯩꯒꯤꯗꯤ ꯍꯧꯖꯤꯛ ꯅꯣ ꯁ꯭ꯇ꯭रेट रोड अखोई मैतेगी ना उंगगा ओदा लेबा हाइतारने
अदे नो पंगम रे ओदे नो के ता नंग फ्लाइट पाइ ताब कुकी की जो माइ चिंग से पंगम वाने बेली से पंग ला पंगम रे नागा की इशू ले रे अदो तागदी हुजिक लेरिबा इशू सिंग से कुपना येंग तागदी मसी की से थोई बसे मरम अमरदा with the kari haita kogi objective the bigger picture haita bigger picture su akai aina sum handa sum hai su lai bigger picture se kaino yeng bi embassy kadang yeng bi no adu hat pa su yeng bi no kha la ga koi memory public ki memory haita sina second chala da embassy ki pawin second chala da mi khumni mai ni sa kida ade ano hom la ani ano hom takrani kha la ga among la ani hom sakani public memory da su le ngasi akoi na discussion taw wana debate taw no wa ni sina su conclusive obi pot am din nate adu conclusion of proper ngamge hai tai de kana proper ngamge kana akoi gi chukli pai ba akoi gi leba power pai ba akoi gi elected legislatures amadi indian gi central government leba home minister moina ne ba power pai do se aw ta gi mokoi ne act taw dri se kari despite having so many forces on the ground troops me ama su le kan se manipur su hali kai manipur da khoi na mai na zero chat le ngam se zero se nang chung tho kan se straight line da akhoi highway ni se da na pi ro da na cobra hoigera adigi itbpf hoigera rapid action force hoigera crpf hoigera bsf hoigera anything na pi ro ba kana problem la tu ne ba ana aina hiding point ti samdula ba da cd ta se na kan se da thawai na thon ba keno machal me ama yawi kana be injang no ha kan se manipur thuai na be injang ma okay sir akoi gi phasi je isolated ek koina icham cham ba koina ambush amon na tabi ambush gi wadu de koina matam khra ngang loi khiba yai adubu masi thokhalak pa thawin thokhalak pa potu di maru di adu oiduni aduga akoi ji huji ojana su thambi kre aduga security gi akoi gi intelligence security myam sig information sing se hekta haidok pa ya daba withhold tora thamgada gi madam mayam am di leire adubu huji se mayam na akoi gi kano se da irang se dum tho kan da leibandana war se huji adum continue tawraga leimdana government sina koi khatang masigi ethical oibo oidaba view say that public ta necessary oiba safety eduka koi gi accountability operation gi detail natrakana koi gi state ki national gi state ki security do undermin tawng dabida koi khara koi praja gi chamam na ba masung koi gi langtak na ba adu khara kokhan ba haitare lairun ba faide gi hawra kan da mayam ama hujibu kemta kano tawgan thamba phongto kan leiba sigum khadi security transparency to leina ba update tawbagi tangai padab su leibra haibe wafam du su oja setan jun thambi ke tere oja ani su adugai oja Paojel Chaoba lakchen oja hojik Assam rifle gi convoy da attack taw ki ba ambush taw ki basi masi kari gino deadly ambush gi haibagi matang se mai kano si officially confirm di leite adu kanam tana su responsibility su laude haitare ai taw de na loina mak lai haitare ada masi gi poche mamang su first round ojana phasan thambi ki masi se adum akoi gi si gi mawong ching se adum mari loina adum leina duni masi well plan taw pot am dum oidne wa form se le adu taraga de koin hujik se hairi ba kano sigi tasengna fresh ambush haitare sigi kano sigi behind the labor motive si attack se ba kangbu sina karamba mogi intention moi intent to buse haitare ko gi any political or na chaga strategic message ama akoi thana na ba khangana na ba hotna ribra adu ko sigi ingit haitare kamain thambini uza phane kano khoi gi hojiki ambush dik amam na kashuna ten law se ko yam peti metane law ge ambush tangkulga kuki ga irang thole ji kamain thole litanda yungo won pam da tos la kapu win travel mamai da ningi ko khoi ka ho je ba tangkul sing chat pa ya me loina mo area kha da kai mam de na thole khrise ha kan da if you remember yungo ka da tos la kapu win ne adun to thok bo irang se chumi ko I am not mistaken adu ta ga di adui matung da ne ba hoji mi ka ha la kan sa ne po se ambush is something very jam hai ta ga di kha kapam me sakra Sire lore hayeng sahi ung le kan da sima phani pharwe phani phang to ko ni example ma ha kan da hoji ki nganang gi khoi gi pera da yawa major digbajai singna hai du de sumain to na akoina dogra regiment ki mi kun hat pa kan da pha do no pa do akoina ngai ri no pa do ma di som da 2023 da Imphal Manipur jang ne akoi pau phang ba da gi pau lak ba da gi ma pha ba kan da mat
mafamdagi politician amane ada imam maya pabi miyam la kan sida sumai to namne pressure thado masana on record adu hai du je adu ta gadi nasa haine ba akoina haiba ama bu ore khangbu khangre ama bu ore akoi kutta ke lege kaim leite sidi manungi yanaba ama gi political pressure intelligence ki inputs adagi leba ada phamiba akoi gi AK Dowal hai tare ko AK Dowal gumba AK Misra akoi swai da phamiba discussion awaraga phamiba akoi koksina di yodung na tare ko aduna adui potu da moi keno di haiba deep state ki operation do akoi na kamai do ne khang do no confidential file do akoi putho hai ra na confidential work to kangu sing ju kana no moi motive ke no hangu do ro akoi na ango wai ne de moi ju agenda am chatha ni insurgency sing ju masai agenda am sang ni lalawo sing ju akoi na hangu do ra wa ngangi embusu kai pandam to wi no Nambol the Toriba, Amada Toriba, when Hamu Dora, no in the Toriba, Embusu, Manami Embusu. Could I buy Tagadi some guitar conley with him door, guitar by one partner guitar conley, no by one partner, either knock it another cop, I do my tone. Adu, Zika Hiva, Major Dick Business in a Hiva, man, I look you may I wanted, but Masu 21 pair, I want to pound, man on record in Man Hido. Politician, you can have a couple, I don't come on my head, man, I have to do it. Sigi high poaching is the Ubungam the Mapana Ama Manuna Ama Leha. Aquina Lampong with the pot meamle, Aquina Paniamna Tizulutagasu classified of information to Kan no Queen Logisho. Naran Hamanidum of Gran and Bustono. Aquavoka, Kangan, meet come with it. Other target was a high Kamus in Kakado come with it. And labor intelligence ki Manipur labor, CBI team Galagi, NI team Galagi, IB cam. Work to get RAW give me mind to get have the Aqua Masakando Sonatana. Adagi labor my Maggie department military intelligence lane, CRPF lane, BSF is loiling at any state police coordinator Adu Adumi, do when Renam Kangam Tari, try the Pamarina. Other Masiki Makokta lady, but Kangu had delay, Modi Makokti Kangu, the Aquan Lampang, the Ab Modi Delay, Pamaleo. Delay the Pamaleo mission to give labor, Tonganba. Manipur to process khar lei sigi process se to su to ini huji khit to su to ini aduga Manipur om thong sigai ba se panamam di ore karam kari gi no hakana for larger agenda emphasize di just masa ho to wai ne but huji emphasize sathi me am to idi mi hal si di adu no pa am sing hana bu de kishon te that is an act of kari hai tare akhoi combat nen khala se and they died in the line of duty no pa machine kala kan da khoina kemo is the kan to ke ta yamna kan to bu thamoi noi ta wai na te adu misam miam ka no shi ja adu di kamai to tangkhol gi wagera ama gi wagera mate gi how many mi kam shi ga ge su six adu di kamai to so aina hiring a point ti khulai pa machine kamna na amani khulai pai da misam da khu thawa me am ju kyam kuin thai gi kyam kun ha la ge angang nu bi loi ma halin to mi matu ka tho ka akhoi gi lo sila po timing ni pastor ura purante christianity ni haya kan se pastor hape abane matro ata gri masi marak se ngasa ina hai gi do ang utang ni jang bio litan da tos lai ka pa kan se mamai ka pu de gi adu matung da kari incident thole no wala kan se mai tha ba gi incident mai tha ba incident da ta gol pi mem thok tro kana da blame to ri moina Hujika have a Pamika like video Yawanico, usually Facebook is social media Yawani, Mojinga, my tower Yawana, Apoy, Marantuam Kamus in the Hydra, a son of Polda. Adu Tagadi, Moy Yawani and my tower Yawan, High Tagadi, Adu Reco to give wine. 2023, the Apoy, my Taba Kansida, Kana Yawge, Sigi, Chekonda, Apoy, Matipang and I'm the Pamba Bib to Kanamada, my time you can target. Matam live rapid action force mi ani to phai do chumma ja adu ta ga di ye mo to thau to ke kyam to mo de ge hai wai do aduna akoi u phang da ba deep state ke operation khara ma amai operation ma adu loi lei ne akoi will all be confused adu confusion manung jak khudong jawa kana loge hai bu di akoi land khudong sari ji di paisa ne chen ne Manipur ge leba mineral resources akoi manung de leba petroleum huji ge lei lak to be egis policy aduga toriba khoi kano airport international airport sagalaiba international airport saga lepte irang lepte ata ge tawdu ji kaino
ꯑꯩꯈꯣꯏꯅ ꯎꯒꯗꯕ ꯄꯣꯠꯇꯤ ꯄꯥꯟꯗꯝ ꯑꯃꯗ ꯊꯕꯛ ꯑꯃ ꯇꯧꯔꯛꯏ ꯀꯔꯝꯕ ꯄꯥꯟꯗꯝꯅꯣ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯃꯅꯤꯄꯨꯔꯗꯒꯤ ꯔꯤꯁꯣꯔꯁꯦꯁ ꯂꯧꯕ ꯑꯣꯏꯒꯦꯔꯥ ꯑꯦꯛ ꯏꯁ ꯄꯣꯂꯤꯁꯤꯒꯤ ꯑꯣꯏꯒꯦꯔꯥ ꯕꯠ ꯁ꯭ꯋꯥꯏꯁꯤꯗ ꯏꯔꯥꯡ ꯂꯩꯍꯟꯕꯗꯤ ꯌꯥꯗꯦ ꯍꯥꯏꯕ ꯃꯇꯝ ꯑꯃ ꯂꯥꯛꯈꯤꯅꯦꯕ ꯇ꯭ꯔꯦꯟꯒꯤ ꯉꯁꯤ ꯑꯗꯨꯝ ꯍꯥꯏꯖꯔꯝꯒꯦꯀꯣ ꯀꯩꯅꯣ ꯂꯥꯔꯖꯔ ꯒꯦꯝ ꯄ꯭ꯂꯥꯟ ꯗ ꯒ꯭ꯔꯦꯠ ꯒꯦꯝ ꯏꯁ ꯍꯥꯏꯖ ꯇꯥꯔꯦꯀꯣ ꯁꯤꯒꯤ ꯄꯣꯠ ꯑꯃ ꯂꯩꯅꯤ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯄ꯭ꯂꯦꯌꯔꯁꯦ ꯌꯥꯝ ꯑꯆꯧ ꯑꯆꯧꯕ ꯄ꯭ꯂꯦꯌꯔ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯂꯥꯁꯇꯗꯤ ꯑꯞꯇꯣ ꯂꯥꯟꯅꯁꯤ ꯀꯩꯅꯣ ꯄꯩꯁꯥ ꯅꯠꯇ꯭ꯔꯣ ꯀꯃꯣꯗꯤꯇꯤ ꯅꯠꯇ꯭ꯔꯣ ꯃꯤꯅꯔꯦꯜꯁ ꯅꯠꯇ꯭ꯔꯣ ꯑꯩꯒ ꯅꯪꯒ ꯌꯥꯅꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯃꯁꯦꯟ ꯈꯔ ꯁꯨꯝ ꯁ꯭ꯋꯥꯏꯁꯤꯗ ꯁꯨꯝ ꯀꯩꯅꯣ ꯇꯧ ꯂꯩꯅꯕ ꯋꯥꯏꯅꯦ ꯕꯠ ꯏꯟꯗꯤꯌꯥꯗ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯥꯟꯃꯥꯔ ꯇꯧꯔꯤꯕ ꯀꯟꯐ꯭ꯂꯤꯛꯁꯤꯒ ꯌꯦꯡꯍꯧ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯇꯧꯔꯤꯕ ꯀꯟꯐ꯭ꯂꯤꯛꯁꯤ ꯀꯩꯁꯨ ꯅꯠꯇ꯭ꯔꯦ ꯃꯤ ꯂꯥꯛꯑꯃ ꯍꯦꯟꯅ ꯁꯤꯔꯝꯅꯤ ꯃꯣꯏꯗꯤ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯦꯛ ꯏꯁ ꯄꯣꯂꯤꯁꯤꯁꯤꯗ ꯃꯅꯤꯄꯨꯔꯒ ꯏꯟꯗꯤꯌꯥꯒ ꯁꯣꯔꯤ ꯃꯅꯤꯄꯨꯔꯒ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯒꯤ ꯂꯥꯁ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯁꯇꯔꯟ ꯑꯩꯈꯣꯏꯒꯤ ꯒꯦꯠꯋꯦꯁꯤꯗ ꯆꯪꯈꯤꯗꯣꯏꯁꯦ ꯃ꯭ꯌꯥꯟꯃꯥꯔꯅꯦ ꯑꯗꯨꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤ ꯃꯌꯥꯝꯁꯤꯗ ꯇꯧꯔꯛꯇꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯝ ꯇ꯭ꯔꯦꯗꯀꯤ ꯑꯣꯏꯒꯦꯔꯥ ꯑꯃꯒꯤ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒꯤ ꯂꯥꯔꯖꯔ ꯄꯤꯛꯆꯔꯗꯨꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯨ ꯆꯤꯞ ꯀꯝꯄꯅꯤꯁ ꯑꯝꯕꯥꯅꯤ ꯂꯩꯔꯤꯕ ꯑꯗꯥꯅꯤ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯕꯤꯖꯤꯅꯦꯁ ꯍꯥꯎꯁꯦꯁꯁꯤꯡꯒꯤ ꯇꯣꯉꯥꯟꯕ ꯃꯣꯏꯁꯨ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯑꯦꯔꯤꯌꯥ ꯑꯣꯐ ꯏꯟꯇꯔꯦꯁ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯃꯅꯤꯄꯨꯔ ꯂꯩꯕ ꯄꯦꯇ꯭ꯔꯣꯂꯤꯌꯝꯁꯤꯡꯁꯤ ꯂꯣꯏ ꯆꯤꯟꯊꯣꯛꯈꯤ ꯇꯥꯔꯒꯗꯤ ꯇꯨꯄꯨꯜꯗ ꯂꯩꯔꯤꯕ ꯔꯦꯜꯋꯦ ꯂꯥꯏꯟꯁꯤꯗ ꯄꯨꯈꯤ ꯌꯥꯗ꯭ꯔꯣ ꯍꯣꯟꯈꯤ ꯌꯥꯗ꯭ꯔꯣ ꯀ꯭ꯔꯣꯃꯥꯏꯠ ꯃꯤꯅꯔꯦꯜꯁ ꯍꯟꯗꯛꯀꯤ ꯃꯥꯏꯅꯤꯡ ꯀꯩꯅꯣꯒꯤ ꯂꯩꯔꯤꯕ ꯔꯤꯄꯣꯔꯠꯇꯨꯗ ꯃꯅꯤꯄꯨꯔꯗ ꯐꯪꯉꯤꯕꯁꯦ ꯆꯤꯡꯂꯩ ꯐꯥꯎꯕ ꯄꯨꯊꯣꯛ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯈꯔ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯣꯔꯠ ꯍꯥꯏꯖꯗꯕ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯔꯤꯕ ꯏꯟꯗꯤꯖꯤꯅꯁ ꯐ꯭ꯔꯨꯞꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯅ ꯏꯝꯄꯣꯔꯠ ꯑꯦꯛꯁꯄꯣꯔꯠꯀꯨꯝꯕ ꯈꯪꯗꯕ ꯑꯗꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯅꯣꯂꯦꯖ ꯂꯩꯇꯕ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯗꯕ ꯑꯩꯈꯣꯏ ꯅꯝꯗꯨꯅ ꯊꯝꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯗꯤ ꯑꯩꯈꯣꯏꯅ ꯑꯆꯧꯕ ꯏꯁꯨꯁ ꯃꯌꯥꯝ ꯑꯆꯧꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯇꯥꯔꯦꯀꯣ PROGRO ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯎꯕ ꯐꯪꯗꯦꯕ ꯑꯩꯈꯣꯏꯗ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯣꯠꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗꯗꯤ ꯐꯤꯕꯝꯁꯤꯗꯗꯤ ꯃꯅꯤꯄꯨꯔꯁꯦ ꯑꯍꯨꯝ ꯊꯣꯛꯅ ꯁꯦꯒꯥꯏꯕ ꯑꯗꯨꯒ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝ ꯑꯃ ꯂꯧꯕ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯑꯜꯇꯤꯃꯦꯠꯅꯦ ꯕꯤꯀꯣꯁ ꯂꯥꯟꯗ ꯈꯨꯗꯣꯡꯆꯥꯕ ꯈꯔ ꯂꯧꯗꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯑꯗꯨꯒꯤ ꯋꯥꯏꯅ ꯀꯅꯥꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯨꯒꯦ ꯍꯥꯏꯗꯣ ꯑꯗꯨ ꯈꯪꯒꯗꯕꯅꯤ ꯍꯥꯏꯕ ꯊꯝꯃꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝ ꯐꯖꯅ ꯊꯝꯕꯤꯔꯦ ꯑꯣꯖꯥꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩ ꯑꯣꯖꯥ ꯁꯩꯇꯖꯤꯠꯇ ꯂꯥꯛꯆꯕꯅꯤ ꯑꯣꯖꯥ ꯑꯔꯣꯏꯕꯒꯤ ꯑꯣꯏꯅ ꯑꯣꯖꯥ ꯇꯦꯟꯇꯛꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁ ꯑꯃꯁꯨꯡ ꯗꯤꯞ ꯁ꯭ꯇꯦꯠꯀꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯇꯠꯇꯅ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯅꯩꯅꯕ ꯋꯥꯐꯝꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯗꯤꯞ ꯁ꯭ꯇꯦꯠꯀꯤ ꯑꯩꯈꯣꯏꯅ ꯑꯆꯧꯕ ꯈꯨꯠ ꯑꯃ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯁꯤꯁꯤꯒꯤ ꯄꯣꯠꯁꯤꯃ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯗꯨꯒꯤ ꯂꯩꯔꯤꯕ ꯀꯔꯦꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯦꯖꯔꯁ ꯍꯥꯏꯇꯥꯔꯦ ꯁꯤ ꯃꯌꯥꯝꯁꯤꯅ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯑꯦꯇꯦꯛꯁꯤꯡ ꯍꯥꯏꯇꯥꯔꯦ ꯊꯣꯛꯂꯛꯇꯕꯗꯤ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯣꯏꯕ ꯌꯥꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯁꯤꯚꯤꯂꯤꯌꯟꯗ ꯑꯣꯏꯕ ꯌꯥꯏ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯗꯩꯗ ꯍꯤꯜꯗ ꯇꯝꯗꯁꯨꯅꯤ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯒ ꯍꯤꯜꯗꯁꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯦꯖꯔꯁꯦ ꯃꯁꯤꯅ ꯁꯐꯤꯁꯤꯌꯦꯟ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯁꯨ ꯍꯪꯉꯦ ꯇꯠꯇꯅꯁꯨ ꯑꯩꯈꯣꯏꯒꯤ ꯚꯥꯏꯑꯣꯂꯦꯟ ꯑꯦꯛꯇꯤꯚꯤꯇꯤꯁꯦ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯊꯣꯛꯄꯟꯗꯅ ꯑꯗꯨꯅ ꯁꯤꯚꯤꯂꯤꯌꯟ ꯂꯥꯏꯐꯇꯁꯨꯅꯤ ꯑꯩꯈꯣꯏ ꯗꯤꯁꯇꯔꯕ ꯇꯧꯗꯅꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯁ꯭ꯇꯔꯦꯡꯗꯟ ꯑꯣꯏꯍꯟꯕ ꯑꯃꯗꯤ ꯑꯣꯏꯍꯟꯕꯒꯤ ꯇꯉꯥꯏ ꯐꯗꯕꯗꯤ ꯑꯗꯨꯃꯛ ꯂꯩꯅꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯑꯍꯣꯕꯁꯤ ꯁꯨꯝ ꯎꯔꯒ ꯂꯩꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯦ ꯑꯗꯨꯝ ꯊꯣꯛꯄꯒꯤ ꯄꯥꯎꯁꯤ ꯇꯥꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯣꯖꯥ ꯄꯥꯎꯖꯦꯜ ꯆꯥꯎꯕ ꯑꯣꯖꯥ ꯇꯦꯟꯇꯛꯅ ꯁ꯭ꯋꯥꯏ ꯃꯇꯥꯡꯒꯤꯗꯤ ꯀꯃꯥꯏꯅ ꯀ꯭ꯂꯣꯖꯤꯡ ꯔꯤꯃꯥꯔꯛ ꯑꯣꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯁꯣꯔꯤ ꯑꯩ ꯂꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯗꯣ ꯀꯩꯅꯣꯅꯦ ꯇꯦꯟꯇꯛꯅ ꯊꯝꯕꯤꯌꯨ ꯑꯣꯖꯥ ꯃꯁꯤ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏ ꯍꯣꯔꯦꯟ ꯄꯨꯡ 9:30ꯗ ꯋꯥꯔꯜ ꯀꯞ ꯂꯩꯀꯣ ꯑꯥꯔꯖꯦꯟꯇꯤꯅꯥꯒ ꯏꯖꯤꯞꯀ ꯋꯥꯔꯜ ꯀꯞꯁꯦ ꯁꯤꯁꯦ ꯈꯔ ꯉꯟꯈꯠꯂꯛꯑꯕ ꯃꯌꯥꯝ ꯑꯗꯨꯝ ꯂꯣꯏ ꯆꯪꯉꯅꯤ ꯑꯩꯁꯨ ꯍꯣꯔꯦꯟ ꯌꯦꯡꯉꯨꯗꯣꯏꯅꯦ ꯋꯥꯔꯤ ꯋꯥꯅ ꯍꯥꯏꯁꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯄꯣꯠꯁꯤ ꯐꯥꯒꯤꯗꯤ ꯐꯥꯒꯤꯅꯤ ꯑꯗꯨ ꯇꯥꯔꯒꯁꯨ ꯃꯤꯒꯤ ꯄꯕ꯭ꯂꯤꯛꯀꯤ ꯄꯔꯁꯦꯞꯁꯟ ꯍꯥꯏꯁꯦ ꯌꯥꯝ ꯊꯨꯅ ꯍꯣꯡꯕꯅꯤ ꯉꯥꯛꯇꯪꯒꯤ ꯏꯔꯥꯡꯗ ꯑꯗꯨꯝ ꯇꯥꯎꯒꯤ ꯇꯥꯏꯞ ꯑꯗꯨꯝ ꯆꯠꯈꯤꯅꯤ ꯑꯩꯈꯣꯏ ꯁꯤꯁꯦ ꯗꯤꯁꯀꯁꯟꯗ ꯉꯥꯡꯕꯩ ꯋꯥꯏꯅꯦꯕꯀꯣ ꯕꯠ ꯑꯜꯇꯤꯃꯦꯠꯂꯤ ꯑꯩꯈꯣꯏꯒꯤ ꯉꯥꯡꯅꯔꯤꯕ ꯄꯣꯠꯁꯤꯡꯁꯤꯅ ꯀꯩꯗ ꯔꯤꯐ꯭ꯂꯦꯛ ꯇꯧꯔꯛꯀꯦ ꯍꯥꯏꯕ ꯀꯥꯟꯗꯗꯤ ꯉꯥꯏꯍꯥꯛꯀꯤ ꯍꯔꯥꯎꯕ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕꯗ ꯑꯗꯨꯝ ꯇꯥꯎ ꯑꯃ ꯆꯠꯈꯤꯅꯤ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ나 ꯑꯋꯥꯕꯅ ꯋꯥꯔ ꯂꯩꯍꯧꯅꯤ ꯅꯨꯡꯉꯥꯏꯕꯅ ꯅꯨꯡꯉꯥꯏꯒꯅꯤꯀꯣ ultimately capitalist ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯑꯆꯧꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡꯁꯤꯅ ꯅꯨꯡꯉꯥꯏꯒꯅꯤ ꯋꯥꯕꯁꯤꯡ ꯑꯩꯈꯣꯏꯒꯨꯝꯕ ꯃꯤꯆꯝꯒꯨꯝꯕ ꯍꯥꯏꯁꯤꯡꯁꯤꯅ ꯑꯗꯨꯝ ꯋꯥꯔ ꯂꯩꯍꯧꯅꯤ that is the fate of Manipur for some years for some time ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ Okay sir